ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩ ꯄꯥꯝꯕꯤ ꯀꯌꯥ ꯑꯃ ꯊꯥꯏ, ꯀꯌꯥ ꯑꯃ ꯁꯥꯠꯂꯤ꯫ ꯃꯆꯨ ꯃꯆꯨꯒꯤ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯁꯤꯡꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯩ꯫ ꯌꯦꯡꯕꯗ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯀꯣꯜ ꯑꯃꯒ ꯃꯥꯜꯂꯤ꯫ ꯌꯨꯝꯁꯤꯗ ꯑꯍꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯥꯎꯔꯦꯟ ꯑꯁꯨꯝꯅ ꯌꯨꯝ ꯀꯩ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠꯇ ꯎꯔꯣꯝ ꯁꯨꯝꯁꯤꯠ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯑꯗꯒꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯋꯥꯏ ꯅꯥꯟꯅ ꯍꯦꯛꯇ ꯁꯤꯗꯣꯛꯏ꯫ ꯊꯣꯡꯒꯥ ꯂꯝꯕꯤꯗ ꯎꯅꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯇꯥꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯍꯜꯁꯨ ꯏꯪ ꯇꯞꯄꯤ, ꯊꯕꯛ ꯐꯩ, ꯉꯥꯏꯍꯥꯛꯇ ꯍꯦꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯩꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯏꯪꯈꯣꯜ ꯁꯝꯕꯜꯁꯨ ꯐꯖꯅ ꯀꯣꯏ, ꯑꯗꯨꯒ ꯂꯩꯁꯤꯡꯁꯨ ꯃꯥꯅ ꯍꯦꯛꯇ ꯊꯥꯏ꯫ ꯂꯩꯀꯥꯏꯗ ꯑꯅꯧꯕ ꯂꯩ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯂꯕꯗꯤ ꯃꯗꯨꯒꯤ ꯆꯥꯔ ꯍꯦꯛꯇ ꯄꯨꯔꯛꯇꯨꯅ ꯃꯅꯤꯡꯗꯅꯤ ꯈꯪꯗꯦ ꯃꯃꯥꯡꯗꯅꯤ ꯈꯪꯗꯦ ꯍꯦꯛꯇ ꯊꯥꯖꯤꯟꯗꯣꯏꯅꯤ꯫ ꯑꯗꯨꯅꯕꯨ ꯂꯩꯔꯤꯕ ꯌꯨꯝꯗꯣ ꯏꯔꯪ ꯍꯦꯛ ꯂꯪꯏ꯫ ꯃꯁꯥ ꯅꯥꯟꯅ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕ ꯑꯣꯏꯕꯅ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯆꯃꯣꯠ ꯆꯃꯣꯠ ꯆꯪꯁꯤꯟꯕꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯈꯧꯇꯛ ꯆꯥꯕ ꯑꯃ ꯐꯥꯎꯏ꯫ ꯂꯩꯃꯍꯜ ꯃꯁꯥꯗꯨ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯇꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥꯃꯥꯕꯨ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤꯗ ꯊꯣꯏꯅ ꯋꯥ ꯉꯥꯡꯂꯨꯗꯦ꯫ ꯍꯥꯟꯅ ꯉꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯂꯨꯕ ꯇꯟꯕꯒꯤ ꯄꯥꯛꯅ ꯍꯦꯛ ꯉꯥꯡꯗꯦ꯫ ꯃꯃꯧ ꯅꯨꯄꯤ ꯇꯔꯨꯕꯤꯅ ꯆꯥꯛ ꯐꯥꯎꯗꯤ ꯊꯣꯡꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯅꯝꯐꯨꯗ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯑꯁꯤꯃꯗꯤ ꯇꯧꯅꯤꯡꯂꯒꯅꯤ ꯍꯦꯛ ꯇꯧꯕ, ꯇꯧꯅꯤꯡꯗ꯭ꯔꯒꯅꯤ ꯍꯦꯛ ꯇꯣꯛꯄ ꯃꯥꯒꯤ ꯃꯅꯤꯡ ꯇꯧꯔꯝꯃꯤ꯫ ꯂꯩꯃꯍꯜ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯑꯁꯤ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯂꯥꯏ ꯃꯍꯥꯛꯄꯨ ꯅꯤꯡꯖꯕ ꯀꯟꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤ, ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ, ꯁꯥꯒꯩ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯧ ꯑꯣꯏꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯃꯨꯡ ꯑꯁꯤ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯈ꯭ꯔꯤ꯫ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ, ꯁꯥꯖꯠ ꯑꯃ ꯆꯠꯂꯤ, ꯂꯣꯟꯆꯠ ꯑꯃ ꯇꯧꯏ꯫ ꯑꯗꯨꯅ ꯂꯩꯃꯍꯜ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯒ ꯃꯍꯥꯛ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ꯫ ꯑꯗꯨꯅꯕꯨ ꯋꯥꯂꯥꯡ ꯏꯉꯥꯡ ꯉꯥꯡꯅꯗꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯇꯧꯅꯗꯨꯅ ꯂꯩꯅꯩ꯫ ꯃꯆꯥꯅꯨꯄꯤ ꯊꯕꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯁꯤꯒꯨꯝꯕꯁꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤ꯫ ꯂꯩꯃꯍꯜ ꯂꯥꯏꯗ ꯀꯠꯅꯕ ꯂꯩ ꯈꯔ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯅꯥꯀꯜ ꯑꯗꯣꯝꯗ ꯍꯧꯈ꯭ꯔꯤꯕ ꯂꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯐꯖꯕ ꯈꯟꯗꯨꯅ ꯍꯦꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯂꯩ ꯃꯔꯛ ꯑꯃꯗꯤ ꯂꯩ ꯃꯊꯛꯇ ꯁꯝ ꯌꯦꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯗꯨꯕꯨ ꯎꯕꯗ ꯍꯥꯏꯖꯩ, ꯀꯩꯅꯣ ꯐꯖꯈ꯭ꯔꯕ ꯂꯩꯁꯤꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯌꯦꯠꯂꯤꯕ ꯁꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ? ꯂꯥꯏ ꯀꯠꯇꯧꯕ ꯂꯩ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯧ ꯑꯁꯦ ꯑꯩꯅ ꯋꯥ ꯉꯥꯡꯂꯣꯏꯗꯣ ꯍꯥꯏꯗꯨꯅ ꯉꯥꯡꯗꯕ ꯑꯁꯤꯗ ꯁꯨꯝ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤ꯫ ꯑꯩꯗꯤ ꯁꯝꯂꯥꯡ ꯐꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯊꯥꯗꯣꯛꯇꯅ ꯂꯩꯈꯤꯗꯣꯏꯕ, ꯆꯥꯛꯈꯨꯝ ꯆꯪꯂꯁꯨ ꯁꯝ ꯄꯨꯜꯂꯣꯏ ꯊꯥꯗꯣꯛꯇꯨꯅ ꯊꯝꯗꯣꯏꯕ꯫ ꯃꯍꯥꯛ ꯈꯛꯇ ꯑꯩꯁꯦ ꯃꯤꯋꯥ ꯃꯩꯁꯥ ꯌꯥꯝꯅ ꯂꯥꯡꯂꯕꯅꯤ꯫ ꯆꯥꯛ ꯏꯟꯁꯥꯡꯗꯅ ꯁꯝ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯕ, ꯐꯅ ꯉꯥꯡꯉꯤ ꯐꯅ ꯆꯩ꯫ ꯃꯁꯤ ꯃꯥꯅ ꯃꯋꯥ ꯑꯃꯠꯇ ꯍꯦꯛ ꯂꯧꯕꯤꯕ ꯖꯥꯠ ꯅꯠꯇꯦꯕ꯫ ꯉꯥꯡꯂꯣꯏ ꯍꯥꯏꯅ ꯑꯩꯁꯦ ꯉꯥꯡꯗꯕꯅꯤꯀꯣ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯗꯁꯨ ꯃꯀꯨꯕꯣꯛꯀꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇ ꯁꯝ ꯃꯔꯨ ꯌꯥꯎꯔꯝꯂꯤꯕ꯫ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯧꯔꯤꯗ꯫ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯃꯥꯒ ꯃꯥꯟꯅꯔꯨꯕ ꯍꯧꯅꯗꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯑꯁꯤꯗ ꯇꯁꯦꯡꯅ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯃꯁꯤ꯫ ꯃꯇꯥꯡ ꯆꯥꯅ ꯋꯥꯔꯛꯍꯧꯗ꯭ꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯂꯥꯏꯒ ꯈꯨꯔꯨꯝꯂꯣꯏꯗ ꯑꯩ ꯇꯧꯒꯦꯕꯨ ꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯅ ꯃꯃꯥꯏ ꯊꯣꯛ ꯂꯩꯁꯤꯟ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯥꯡꯒꯜ ꯑꯗꯣꯝꯗ ꯈꯔ ꯆꯪꯉꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯀꯧꯏ, ꯍꯥꯏ ꯇꯔꯨꯕꯤ, ꯍꯩ ꯅꯪ ꯇꯥꯔꯕ꯭ꯔꯥ? ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯂꯛꯎ꯫ ꯍꯩ ꯇꯥꯔꯕ꯭ꯔꯣ? ꯁꯠ ꯊꯣꯛꯂꯛꯎ꯫ ꯂꯩꯃꯍꯜ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩ꯫ ꯏꯃꯨꯡꯗꯒꯤ ꯇꯔꯨꯕꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ
ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯃꯅꯤ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯃꯅꯤ ꯐꯤꯗꯤ ꯏꯟꯗꯦ ꯃꯄꯥꯝꯗ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯃꯍꯥꯛ ꯃꯁꯝ ꯑꯗꯨꯅ ꯋꯥꯏ ꯋꯥꯏ ꯊꯥꯗꯣꯛ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯄꯩꯊꯗꯨꯅ ꯌꯦꯠ ꯊꯪꯕ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯁꯅꯥꯗꯨ ꯆꯤꯟꯅ ꯆꯤꯟꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯁꯝꯂꯥꯡ ꯌꯥꯝꯅ ꯐꯩ ꯇꯔꯨꯕꯤ ꯌꯥꯝꯅ ꯁꯥꯡꯉꯤ ꯋꯥꯏ ꯋꯥꯏ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯤꯡꯒꯤ ꯁꯝꯕꯥꯜ ꯂꯥꯡꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯅ ꯊꯝꯖꯔꯛꯄꯅꯤ ꯃꯅꯦꯝꯗꯗꯤ ꯌꯦꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯍꯣꯏ ꯏꯕꯦꯝꯃ ꯁꯝꯂꯥꯡ ꯐꯕꯤ ꯏꯕꯦꯝꯃꯧ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒꯤꯅ ꯁꯝꯗꯣ ꯊꯥꯡ ꯁꯥꯡ ꯑꯃ ꯄꯥꯏꯔꯒꯅꯦ ꯇꯨꯃꯠ ꯀꯛꯄ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯃꯅꯦꯝꯗ ꯌꯦꯡꯗꯅ ꯂꯩꯔꯝꯕ ꯇꯔꯨꯕꯤ ꯃꯅꯦꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯅꯥ ꯆꯤꯟꯕ ꯑꯗꯨꯒ ꯇꯣꯛꯇꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯈꯠꯇꯨꯅ ꯌꯦꯡ ꯑꯗꯨꯒ ꯍꯥꯏ ꯀꯔꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯒꯤ ꯋꯥꯍꯩꯗꯨ ꯀꯔꯤꯅꯣ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯌꯨꯅꯦ ꯃꯈꯣꯡꯗꯨ ꯗꯥꯔꯤ ꯃꯄꯥꯜ ꯇꯝꯅ ꯈꯔꯒ ꯊꯥꯡꯖꯤꯜꯂꯒ ꯃꯈꯥ ꯇꯥꯏ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯃꯇꯨꯡꯗ ꯈꯛ ꯍꯥꯏꯅꯨ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯦꯛꯇꯅꯤꯅꯦ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯅ ꯍꯦꯟꯅ ꯐꯔꯤꯕ ꯑꯣ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯝꯂꯥꯡ ꯑꯁꯦ ꯄꯥꯝꯕꯒꯤ ꯀꯜꯂꯛꯄꯒꯤ ꯍꯦꯛꯇ ꯀꯛꯊꯠꯀꯦ ꯁꯤꯅꯤ ꯃꯥ ꯑꯍꯜ ꯑꯣꯏꯔꯒ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯕꯗꯨꯕꯣ ꯈꯔꯁꯨ ꯅꯕꯨꯛꯇꯣ ꯐꯅ ꯂꯩꯕ ꯇꯝꯃꯣ ꯍꯥꯏ ꯅꯕꯤ ꯑꯃ ꯑꯩꯃꯨꯛ ꯄꯨꯛ ꯐꯕꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏꯅꯦꯍꯦ ꯑꯩꯅ ꯄꯨꯛ ꯐꯃꯟꯕꯒꯤ ꯅꯪꯅ ꯅꯅꯤꯡ ꯇꯝꯅ ꯂꯩꯕ ꯉꯝꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯅ nananing yamna tapai helabanina nang warak patari kariya aibu warak toiba hanubi nangna aibu warak toiba kari maramgi kari kidamak aibu warak toiba nang bu karamba nupino ha nang bu karamba mauno ba asuk yamna wayong chadaba herai ma wagi wachom nangangbiyo aduguma wakaidi anirak suna khanganganu afaba oiroi hai ni nahan makaidi ai sauning makaya ama leirabasu thamoi nung asida phazilaga khangduna ai leirakibani khangduna ai lakibane adubu yai haibagi mingda nangna tauriba mong asiri tasengna kama henmankre ye aina kai tawkhraba hayuni aina kari tawkhrage ba maduna sana khangjownya madugi aina nangi samdo kakkani haina hairibase kaksu kakkani ngasigi numitta aina nangi na samdo kakkani banang phajakraba aigi samsya imana kaktoiba he hanubi nasam akhuiba khara hauribada khut asina tap pairaga laktana chingni ko nang bu karamba nupino haibanida asu phajana sem saduna yamna sengna thamjariba lei marak asida sam hachinba sam hatuna thadaba kanana tawnabage oh imane ngasai dige ingonda ngangliba wa asidi adugi oire ko natrabadiya lei marak asida nangi sam mayam adura koye yetuna lei mino ugraga karino khankidori sibo hera karamba mathau leidaba mi laktuna migi hauduna leiriba lei pamida kari tai sam yet prakai ni yengdorige mina yengrabasune aina hairiba sin henmali tasingni henmali asomna nangna tauribase masing kayadi yamle ha nahan makhaigi lei manakta taramba yetlamba nangi sam khudingmakto khudok tuna ai lakibani asum kama henjile bemao nasamdo hatphom khangdradi te na kakthatra lu kokthopra ama tau hei is adu wana khajare ba aigi samase kaktoiba hoini he kaklege ni he hauji man hekta kaklege he hanubi nangnaga damaina hairaga ainaga hekta kaklani he adugumba kalakpagi wada aingwada su anganglakana madugumba yaba mi nati ai ho adu oiraga nasamdo phajana seksina khomjilaga thamba kaidauge chak thongbasu nasamdo thadok tuna thongdoiba imung manu chakhum phanung nangi samna wai chari nei be ma namitto loktang bro nangbu udro kaino imane ngoda su yam yengsen biriba sibo sam kharap ken bagidamakta adu yawni yengsilaklabadi ai imung sida leiba ngapkhidro hai aina kadaida nangonda yengsinge phajana lei chomna thabak tau haina haibani ne ho madu yengsinba kawi puk phattaba mitana mingonda yengsinbani pukchel do khara phaba tamu hanura phau karigino aduk yamna pukchel pikli do hai tau ngambi nang nachil do thugayo haibra kari haiba hojigi do thongambi kai ima
ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯖꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯍꯧꯔꯛꯄꯗ ꯅꯈꯣꯏꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯐꯃꯨꯡꯗ ꯑꯣꯏꯅ ꯀꯨꯜꯂꯒꯅꯦ ꯁꯤꯕ ꯉꯥꯏꯅ ꯑꯣꯏꯅ ꯂꯩꯅꯤꯀꯣ ꯏꯃꯥ ꯃꯁꯤ ꯃꯆꯤꯟ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯁꯨꯡꯈꯟ ꯍꯦꯛ ꯈꯟꯗꯦꯕ ꯃꯤꯅꯕꯨ ꯋꯥ ꯑꯃ ꯉꯥꯡꯂꯛꯂꯕꯗꯤ ꯈꯨꯝꯂꯅꯤꯗꯣ ꯍꯥꯏꯗꯅ ꯃꯌꯥ ꯑꯁꯤ ꯀꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤꯗꯣ ꯏꯃꯧ ꯏꯕꯦꯝꯃ ꯑꯗꯨꯅꯗꯤ ꯑꯣꯏꯔꯣꯏ ꯑꯎꯕ ꯃꯤꯅ ꯎꯈ꯭ꯔꯒꯅꯦ ꯅꯪꯕꯨ ꯐꯖꯅ ꯑꯃꯠꯇ ꯍꯥꯏꯅꯕꯤꯔꯣꯏꯀꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯅꯥꯅ ꯍꯧꯗꯣꯔꯛꯄ ꯋꯥꯅꯣ ꯏꯃꯨꯡꯗ ꯆꯨꯝꯅ ꯏꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯀꯦꯗꯨꯅ ꯂꯩꯖꯔꯤꯕ ꯑꯩꯕꯨ ꯃꯄꯥꯜꯁꯤꯗ ꯀꯧꯊꯣꯛꯄꯤꯔꯒ ꯏꯃꯥꯅ ꯍꯥꯟꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕ ꯁꯥꯖꯠꯇꯣ ꯇꯧꯅꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯅ ꯁꯝ ꯈꯔ ꯈꯥꯛꯄ ꯁꯝ ꯈꯔ ꯁꯥꯡꯕ ꯑꯁꯤꯗ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯤꯕ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯈꯥꯛꯑꯣ ꯈꯥꯛꯀꯅꯨꯅ ꯑꯩ ꯍꯥꯏꯈꯤꯗꯦ ꯍꯧꯖꯤꯛꯇ ꯀꯛꯊꯠꯀꯅꯤ ꯍꯥꯏꯅ ꯅꯆꯤꯜꯗꯨꯅ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯍꯣ ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯏꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯆꯥꯛ ꯆꯥꯕꯗ ꯆꯥꯛꯂꯨꯛꯇꯅꯤ ꯈꯪꯗꯦ ꯏꯟꯁꯥꯡꯗꯅꯤ ꯈꯪꯗꯦ ꯅꯪꯒꯤ ꯁꯝꯗꯣ ꯌꯥꯎꯔꯝꯗꯣꯏꯕ ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦ ꯐꯅꯗꯤ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ ꯉꯥꯡꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯀꯌꯥ ꯑꯃ ꯉꯥꯡꯗꯕꯅꯤ ꯅꯪꯅꯦ ꯀꯥ ꯑꯃ ꯌꯥꯝꯅꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯅꯕꯦꯝꯃ ꯑꯩꯒꯤ ꯁꯝꯂꯥꯡ ꯃꯆꯨꯝ ꯆꯥꯕ ꯊꯛꯄ ꯐꯪꯖꯩꯗꯣ ꯅꯔꯥꯏꯕꯛ ꯇꯨꯝ ꯐꯔꯕꯅꯤ ꯁꯤ ꯆꯃꯨꯠ ꯆꯃꯨꯠ ꯊꯝꯕ ꯁꯝ ꯅꯠꯇꯦ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯆꯤꯡꯍꯤ ꯂꯨꯔꯤꯕ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝꯅ ꯆꯨꯔꯕ ꯁꯝꯂꯥꯡꯅꯦ ꯇꯨꯀꯠꯆꯩ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖꯩꯅꯣ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯄꯥꯝꯖꯗꯦ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯍꯣ ꯇꯨꯀꯠꯆꯔꯒꯅꯤ ꯍꯦꯛ ꯆꯥꯔꯨꯔꯅꯨ ꯑꯩꯈꯣꯏꯗꯤ ꯁꯝꯂꯥꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯂꯩꯈꯤꯅꯤ ꯂꯩꯃꯍꯜ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯃꯃꯧ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯆꯤꯜ ꯑꯗꯨꯝ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅꯤ ꯍꯦꯛ ꯂꯣꯏ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯍꯥꯏꯔꯤꯁꯤꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗꯅꯦ ꯁꯝ ꯃꯔꯨ ꯑꯃ ꯍꯦꯛ ꯇꯥꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯏꯃꯨꯡ ꯑꯁꯦ ꯅꯪꯒꯤ ꯁꯝꯅ ꯂꯣꯏꯔꯕꯅꯤ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯄꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩ ꯃꯔꯛ ꯑꯁꯤ ꯐꯥꯎꯕ ꯌꯥꯗ꯭ꯔꯦ ꯁꯥꯠꯂꯤꯕ ꯂꯩ ꯑꯁꯦ ꯍꯦꯛꯇꯨꯅ ꯂꯥꯏꯗ ꯀꯠꯅꯔꯤꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯇꯥꯔꯗꯤ ꯇꯥꯔꯦ ꯏꯃꯥꯕꯨ ꯁꯝ ꯃꯔꯨ ꯑꯃꯠꯇ ꯀꯦꯟꯗꯕ꯭ꯔꯣ ꯍꯣ ꯀꯦꯜꯂꯕꯁꯨ ꯑꯩꯈꯣꯏꯗꯤꯅꯦ ꯐꯖꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯍꯨꯟꯗꯣꯛꯏ ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯕ꯭ꯔꯣ ꯆꯥꯛꯈꯨꯝ ꯆꯪꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯝꯅꯥꯁꯦ ꯃꯔꯨ ꯑꯃ ꯐꯥꯎ ꯐꯥꯗꯣꯛꯍꯟꯗ ꯇꯞꯅ ꯄꯨꯟꯗꯣꯏꯕ ꯕꯦꯝꯃ ꯆꯟꯅꯔꯣꯜ ꯈꯔꯁꯨ ꯃꯇꯝ ꯃꯨꯟꯍꯦ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯅꯄꯨꯟꯁꯤꯗꯣ ꯍꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯑꯩ ꯍꯤꯡꯒꯅꯤ ꯀꯅꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯑꯩ ꯇꯥꯔꯣꯏ ꯏꯅꯤꯡ ꯇꯧꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯍꯤꯡꯒꯅꯤꯌꯦ ꯁꯝ ꯑꯁꯦ ꯑꯩꯅ ꯊꯥꯗꯣꯛꯅꯤꯡꯕ ꯃꯇꯝꯗ ꯊꯥꯗꯣꯛꯀꯅꯤ ꯄꯨꯅꯤꯡꯕ ꯃꯇꯝꯗ ꯄꯨꯟꯒꯅꯤ ꯐꯦꯔꯦ ꯍꯥꯏꯅꯤꯡꯂꯦꯗꯅ ꯍꯦꯛꯇ ꯍꯥꯏꯅꯤ ꯇꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯀꯣꯛꯇꯣ ꯎꯔꯨ ꯂꯩꯗꯨꯅ ꯁꯥꯡꯂꯕ ꯃꯁꯝꯗꯣ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯊꯑꯣꯏꯅ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯍꯜ ꯈꯝꯊꯦꯡꯅ ꯁꯥꯎꯅꯤꯡꯂꯤ ꯃꯥꯡꯒꯣꯜꯗ ꯐꯠ ꯀꯥꯈꯠꯂꯒ ꯎꯁꯤꯠꯇꯅ ꯍꯥꯏꯔꯤꯕ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯁꯝꯗꯨ ꯃꯈꯨꯠꯇꯨꯅ ꯍꯦꯛꯇ ꯇꯥꯞꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯥꯔꯨꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯅꯤꯡꯗ ꯈꯥꯅ ꯌꯦꯡꯂꯒ ꯑꯩꯒꯤ ꯁꯝ ꯑꯁꯤꯒ ꯐꯣꯏꯗꯨꯅ ꯆꯤꯡꯕ ꯍꯦꯛꯇ ꯇꯧꯏꯅꯦ ꯑꯩꯒꯤ ꯁꯝꯒ ꯐꯣꯏꯌꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯉꯝꯗꯧꯔꯤꯅ ꯑꯩꯒꯤ ꯁꯝꯕꯨ ꯐꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯂꯥꯝꯊꯣꯛꯇꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯐꯣꯏ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯦꯛꯇ ꯃꯁꯝ ꯐꯣꯏꯗꯨꯅ ꯈꯠꯅꯩ ꯃꯅꯤ ꯃꯃꯧ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯡꯒꯜ ꯌꯦꯡꯕꯗ ꯃꯃꯧ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯇꯥꯔꯨꯕꯤꯅ ꯌꯥꯝꯅ ꯂꯥꯛꯆꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯍꯧꯈꯨꯗꯅ ꯑꯩꯉꯣꯟꯗ ꯃꯄꯥꯡꯒꯜꯗꯤ ꯌꯥꯎꯗꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯈꯠꯅꯕ ꯍꯧꯔꯛꯄ ꯁꯥꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ ꯐꯖꯈ꯭ꯔꯕ ꯑꯩꯒꯤ ꯁꯝ ꯑꯁꯤꯕꯨ ꯍꯦꯛꯇꯒ ꯐꯣꯏꯔꯛꯂꯗꯅ ꯑꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯅꯥꯕ꯭ꯔꯥ ꯄꯦꯜꯂꯤ ꯑꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯁꯨꯡꯎ ꯍꯧꯔꯛꯀꯅꯨ ꯃꯥꯡꯒꯣꯜꯗ ꯑꯗꯨꯝꯅ ꯑꯣꯏꯅꯔꯤꯕ ꯐꯤꯕꯝꯗꯨ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤꯕ ꯊꯕꯥꯅ ꯍꯦꯛ ꯎꯏ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯁꯨ ꯃꯄꯥꯝ ꯂꯝꯗꯝ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯃꯅꯝꯃ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯏ ꯁꯥꯖꯠ ꯂꯤꯆꯠ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯃꯅꯝꯃꯅꯤ ꯉꯁꯤ ꯂꯥꯡꯕꯟ ꯊꯥ ꯃꯅꯨꯡ ꯑꯁꯤꯗ ꯃꯄꯥꯝ ꯑꯁꯤꯗ ꯍꯩ ꯂꯩ ꯈꯔ ꯄꯨꯗꯨꯅ ꯃꯍꯥꯛ ꯂꯥꯡꯕꯜ ꯍꯩꯁꯣꯏ ꯇꯝꯅꯕ ꯂꯥꯛꯄꯅꯤ ꯃꯥꯡꯒꯣꯜꯗ ꯃꯅꯝꯃꯅ ꯃꯃꯥꯒꯤ ꯃꯁꯝ ꯐꯣꯏꯗꯨꯅ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯃꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯏꯅꯝꯃ ꯀꯩꯅꯣ ꯏꯅꯝꯃꯅ ꯏꯃꯥꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ ꯏꯅꯝꯃ ꯁꯦ ꯊꯥꯗꯣꯛꯑꯣ
이마다 숨나 떠고 하나브라 세 타도 이마세 나람나니바 만남마기 마콧도 깐나 바이도네 헥다 징토이 만남마다 옌도나 아목 하이락람미 이나마부 까람마 미요이노 이마다바 숨나 삼포이바 세부까리노 세와 호나리브라 이베마 너희기나 마세 얌나가미 나시기 토도바세야 너희 나마시나 하나 호보니 아두 오이라바수 아숨나 헥다 삼포이바 세바 호나브라 너희 나마시나 하나 이게 삼아세 포이락바니 너희 나마시나 이게 삼세 포이락라가 아예 덤덤이니 옌라가 레요 하이라 만남마기 와시 따라바통다 타바나 마마이 레이도나 마마다 옌도나 하이 이마 이나마나 하이세 솜브라 까리기노 이마나 하네 이나마기 마삼 포이로리바 하 까리기노 이마 레이마할 피밤 아마다 레이 파독도나 레이리바 마마기 삼랑도 타바나 마코토나 난타두나 아무까 하이락람미 까리기노 하이베 이마 아숨나 도바 까나나 홍나바게 레이마할 콤데 마타우 아시다 다루비나 하이리 콤로이 너희 나마시나 칵 콤로이 아란바 미나 콤망감가다바 나테 이베마 너희 나마세 얌나가미 ngamba haibabu phanek de sok silaklega nanamma aigi sambu phoiriba adubu aidi mini henjin ba yaba nupi nate phari khai phabi tarubin noi namma sina hana haurabani na ai su lemna thadabani masini bema laimahal domina adumak lei thabasu wafam adu matari aduna manamada wa makha taba ngamdre adubu mabukning adu mathita singna nungaitre tapna mamada hai ima ai la ini imong doi na changas law tarubina amuka hairi ibema noi namase phajana wari saram mi mo nga mayam na tawri ai na tawba thabak tasu yam ni yeksen basai makha ta na dum na tawdana bawangang tawri sia ai bu matam hikmang haliba ngasi sia ipam da ngan ta na haisoi thin ba chat ka haina ngan ta na hokatu na thorang jabani ba khoidau se ek sawal hali karamba miyo sing no khangde lai ri maina marola ma chana dabani matam se ayo khidawisi thing le haibanida asi haiduna imong da phajangri thabana tapna ima changle se haibe ima ai sulang man haijoi thila ini nahan thila ke dawbani yamda ningol sing su punna lakba aduna ko na thila ge na leiraba lawasima imong do ina changsi phari chok chak isinga charaga ne huren ko ni ingna tapna haloko ai di si hana semkhige lai da hana katna batauge hoi lei mahal imong da changkhri thabana lai gi tawna ba kari no tawbi imong da na tarubi make kana semli ngasai ayok ta ki semlakpani hojik ta loiri sauning lamba adu khara makhai di phari makhoda pai ba saking mi sel adu da yengduna phajare kaina mathante hek haije thengi tawrisi phajjatrabadi ije khoiga loina laklamnani itani hek ta thengba chathawrake da ai punaba pochaidi hana khaw amada haptuna phajana thamkhrabani maju thokpa phi maset induna lairiba khawdo makhotna ta pai khatli tanja asidani mapaldagi magi mapuroibana ahoba khonje lamada kawrakhibado tarubi swaibu heglawi mangaktu sat thangatli mapuroibagi asigumba khonjel asigumba khondasi mahakakta khidri mathamoida kari tawbu yawraba chano haina khalli wanglemba yamna sauna thongadagi hauna magi nupibu hekta kawbani saubana mahak mai haurabani sumang mache duda hai soiriba thaba mabungki adukan ba khonjel aduda mamai satnon khalei phingna changlakliba mabung bui kari tawrabana haina khanduna hagatuna tacho kaidoba yawrage wanglemba saubagi mayaina machal nupina yumduda lairamlibadu la ibra kholibra haina hangludre nahan makhaidi machal nupina lairambada hekta hangbani madugi mahutta asumna oina hangi nanama leikibra leikiye kauthoro haibra khomdana mamaidu imong lomda onchinduna amuka kanna magi nupibu kawi tarubi nangma palda thuna thoglo tarabra hairaga ma oina imong da phajang sinkhri tarubi matau amada makhoigi kada lepli wanglembana magi nupigi manakta jangsilaga hoi mai haida makhubak aduna magi nupigi makhajai aduda sakhu kanna thazili tarubi khanghaudana mapuroibagi khubak ama chari jaina ama phangle mahak wanglembana yumasida nang leibiyaroi hojima nang yumasid hadoktuna sakhigadabani asuk yamna tawba ngamba nupe nangale binaba ai ngamlai nangale binaba ita singdiki jai
ꯍꯧꯖꯤꯛꯃꯛ ꯅꯪ ꯆꯠꯈꯤꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯃꯥꯕꯨ ꯃꯄꯥ ꯇꯝꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯇꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅ ꯃꯍꯥꯛ ꯉꯛꯏ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ ꯏꯪꯅ ꯇꯞꯅ ꯂꯩꯖꯕ ꯃꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯃꯥꯕꯨ ꯆꯤꯡꯈꯤꯕ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯧꯏ ꯏꯃꯥ ꯏꯃꯥ ꯃꯥꯕꯨ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯑꯣꯏꯔꯛꯂꯤꯕ ꯃꯃꯧꯒꯤ ꯈꯣꯟꯖꯦꯜꯗꯨ ꯐꯃꯨꯡꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯐꯝꯂꯤꯕ ꯂꯩꯃꯍꯜꯁꯨ ꯍꯦꯛ ꯇꯥꯔꯛꯏ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯗꯒꯤ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗꯒꯤ ꯍꯧꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯥꯁꯨ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯋꯥꯡꯂꯦꯝꯕꯅ ꯇꯔꯨꯕꯤꯕꯨ ꯃꯄꯥꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗꯅꯤ ꯊꯕꯥꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯃꯕꯨꯡꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯇꯥꯆꯧ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯦ ꯊꯥꯗꯣꯛꯑꯣ ꯏꯅꯝꯃꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯁꯦꯕ ꯊꯥꯗꯣꯛꯑꯣ ꯈꯪꯂꯛꯀꯅꯨ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯇꯧꯉꯝꯕꯤꯅꯤ ꯃꯁꯤ ꯑꯗꯨꯕꯣꯕ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯇꯞꯅ ꯉꯥꯡꯅꯁꯤ ꯂꯩꯀꯥꯏ ꯃꯤ ꯇꯥꯔꯅꯤꯌꯦ ꯇꯥꯅꯤꯡꯕ ꯇꯥꯁꯅꯨ ꯃꯨꯁꯤꯡꯒꯤ ꯑꯣꯛꯇꯕꯤ ꯇꯧꯉꯝꯕꯤ ꯑꯁꯤꯒꯗꯤ ꯑꯩ ꯀꯛ ꯂꯩꯃꯤꯟꯅꯔꯣꯏ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯔꯤ ꯀꯩꯅꯣ ꯍꯥꯏꯗꯕ ꯇꯥꯆꯧ ꯏꯅꯝꯃꯅ ꯀꯔꯤ ꯇꯧꯔꯝꯂꯒꯦ ꯇꯔꯨꯕꯤꯅ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯑꯩ ꯃꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯧꯅꯦ ꯅꯁꯥꯅ ꯇꯧꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤꯕꯁꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯒ ꯅꯪꯒ ꯃꯔꯤ ꯄꯨꯡꯇꯠ ꯇꯠꯂꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯅꯪ ꯆꯠꯈ꯭ꯔꯣ ꯂꯥꯛ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯈꯪꯆꯤꯡ ꯆꯤꯡꯉꯤ ꯊꯕꯥꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯅꯥꯀꯜꯗꯒꯤ ꯂꯩꯃꯍꯜꯅ ꯇꯞꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯏꯃꯧꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯏꯃꯧꯅ ꯀꯔꯤ ꯂꯥꯜꯂꯝꯂꯒꯦ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤ ꯊꯕꯛ ꯃꯍꯥꯛꯅ ꯇꯧꯔꯝꯂꯦ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ ꯁꯦꯅꯤ ꯃꯥꯏꯅꯤ ꯐꯖꯅ ꯍꯥꯏꯅꯔꯒ ꯌꯥꯕ ꯋꯥꯗ ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯂꯥꯎꯈꯣꯡ ꯇꯧꯔꯤꯕ ꯀꯩꯔꯣ ꯂꯩꯀꯥꯏꯅ ꯇꯥꯈ꯭ꯔꯒ ꯀꯔꯤꯅꯣ ꯈꯟꯈꯤꯗꯣꯏꯁꯦ ꯊꯥꯗꯣꯛꯎ ꯏꯃꯧꯒꯤ ꯃꯈꯨꯗꯣ ꯊꯥꯗꯣꯛꯎ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯥꯒ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯩ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯔꯅꯤ ꯂꯩꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯤꯅ ꯇꯤꯟ ꯆꯤꯠꯅꯗ꯭ꯔꯤꯉꯩ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯍꯧꯕꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤꯅꯤ ꯅꯆꯥ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯥꯕꯨ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯆꯥ ꯑꯩꯕꯨ ꯈꯥꯝꯂꯅꯨ ꯏꯃꯥ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯅꯕ ꯍꯣꯠꯅꯔꯛꯏ ꯇꯔꯨꯕꯤꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯤ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯏꯃꯥ ꯅꯃꯧꯕꯨ ꯈꯥꯝꯕꯤꯌꯨ ꯅꯃꯧ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯖꯔꯣꯏꯌꯦ ꯏꯃꯥ ꯂꯩꯃꯍꯜꯅ ꯃꯈꯣꯡ ꯈꯔ ꯊꯥꯡꯖꯤꯜꯂꯒ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯔꯔꯣꯏꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯋꯥꯡꯂꯦꯝꯕ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯔꯤꯕ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯍꯥꯛ ꯇꯥꯔꯨꯗ꯭ꯔꯤ ꯇꯔꯨꯕꯤꯕꯨ ꯆꯤꯡꯅꯕꯗ ꯃꯍꯥꯛ ꯍꯣꯠꯅꯔꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯍꯜꯅ ꯈꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯥꯔꯨꯏ ꯋꯥꯡꯂꯦꯝꯕ ꯐꯤꯡꯂꯝꯕ ꯃꯥꯒꯤ ꯃꯁꯥꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯔꯨ ꯇꯔꯨꯅ ꯌꯦꯡꯉꯤ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯤꯕ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯏꯃꯧꯗ ꯅꯪꯅ ꯑꯗꯨꯝꯕ ꯋꯥ ꯍꯥꯏꯔꯤꯕ ꯏꯃꯧ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯜꯂꯣꯏꯗꯕ ꯃꯍꯥꯛꯁꯤ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯦ ꯏꯃꯥ ꯃꯍꯥꯛ ꯑꯁꯤ ꯇꯧꯉꯝꯕꯤꯅꯤ ꯑꯣꯛꯇꯕꯤꯅꯦ ꯀꯔꯤ ꯏꯃꯧꯕꯨ ꯑꯣꯛꯇꯕꯤ ꯃꯥꯅꯦ ꯑꯣꯛꯇꯕꯤꯅꯤ ꯃꯍꯥꯛꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯏꯃꯥ ꯁꯥꯒꯩ ꯑꯃꯗ ꯑꯣꯡꯗꯨꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯕ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯗꯨꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯍꯥ ꯂꯩꯃꯍꯜ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯕꯥꯜꯗ ꯃꯦꯜꯂꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯕꯥꯁꯨ ꯉꯛꯏ ꯌꯥꯝꯅ ꯉꯛꯅ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯅꯝ ꯑꯗ ꯌꯦꯡꯉꯤ ꯇꯔꯨꯕꯤ ꯃꯍꯥꯛꯅ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯐꯝ ꯑꯃ ꯉꯁꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯦꯀꯨ ꯐꯣꯡꯂꯛꯄꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯍꯦꯟꯅ ꯏꯀꯥꯏꯔꯛꯏ ꯑꯁꯦꯡꯕꯅꯤ ꯃꯧ ꯑꯣꯏꯔꯕꯤ ꯃꯍꯥꯛꯅ ꯏꯔꯥꯡ ꯑꯃꯗꯤ ꯇꯧꯈꯤ ꯋꯥꯡꯂꯦꯝꯕꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯕ ꯑꯩ ꯉꯝꯂꯣꯏ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕꯁꯨ ꯑꯩ ꯉꯝꯂꯣꯏ ꯏꯃꯥ ꯃꯍꯥꯛꯁꯦ ꯇꯧꯉꯝꯕꯤꯅꯤ ꯑꯣꯛꯇꯕꯤꯅꯤ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥꯅ ꯁꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏꯁꯨ ꯃꯍꯥꯛ ꯈꯪꯂꯤ ꯑꯗꯨꯕꯨ
ꯏꯪꯊꯕ ꯇꯞꯊꯕ ꯑꯃ ꯅꯥꯏꯗꯨꯅ ꯉꯥꯏꯈꯣ ꯏꯃꯥ ꯋꯥ ꯍꯪꯈꯤꯒꯦ ꯑꯃꯨꯛꯇ ꯁꯥꯎꯒꯠꯈꯤꯅꯨ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯃꯥ ꯑꯩꯅ ꯆꯤꯡꯅꯔꯛꯂꯤꯕ ꯑꯁꯤꯁꯨ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯁꯥꯖꯠꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯃꯗꯨ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩ ꯂꯥꯛꯄꯅꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯩ ꯅꯪ ꯀꯩꯗꯧꯔꯦ ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯂꯥꯎ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛꯀ ꯂꯥꯝꯃꯤ ꯃꯗꯨꯗ ꯇꯔꯨꯕꯤ ꯃꯅꯦꯝꯒꯤ ꯅꯥꯀꯜꯗ ꯈꯖꯤꯛ ꯊꯩꯖꯤꯜꯂꯤ ꯂꯩꯃꯍꯜꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯇꯞꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯔꯤꯅꯣ ꯁꯦꯡꯅ ꯈꯨꯝ ꯏꯃꯥꯗ ꯁꯦꯡꯅ ꯈꯨꯝ ꯑꯆꯨꯝꯕ ꯑꯁꯦꯡꯕꯒꯤꯗꯃꯛꯇ ꯏꯃꯥꯅꯤ ꯏꯃꯧꯅ ꯆꯨꯝꯅ ꯈꯨꯝꯂꯕꯗꯤ ꯏꯃꯧꯅ ꯂꯥꯜꯂꯝꯂꯕꯁꯨ ꯏꯃꯧꯒꯤꯗꯃꯛ ꯏꯃꯥꯅ ꯂꯦꯞꯀꯅꯤ ꯋꯥꯡꯂꯦꯝꯕꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯃꯍꯥꯛꯇꯣ ꯂꯝꯆꯠ ꯅꯥꯏꯗꯕꯅꯤ ꯑꯩ ꯑꯃ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕ ꯏꯃꯥ ꯃꯥꯕꯨ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈ꯭ꯔꯁꯤ ꯊꯕꯥꯟ ꯑꯃꯗ ꯏꯅꯝꯃ ꯏꯃꯥꯅ ꯍꯪꯂꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯈꯨꯝꯕꯤꯌꯨ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯁꯦꯡꯕꯔꯅꯤ ꯏꯅꯝꯃ ꯏꯃꯧ ꯏꯕꯦꯝꯃ ꯈꯨꯝ ꯀꯤꯒꯅꯨ ꯏꯃꯥ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯇꯔꯨꯕꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯥꯛ ꯆꯦꯟꯕ ꯌꯥꯔꯣꯏꯗꯧꯔꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯆꯨꯔꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤ ꯆꯦꯜꯂꯕꯁꯨ ꯍꯤꯡꯂꯔꯣꯏꯗꯕꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒꯦ ꯈꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧ ꯑꯩ ꯌꯨꯝ ꯄꯥꯟꯗꯨꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯖꯩ ꯑꯗꯨꯕꯨ ꯏꯃꯥ ꯇꯍꯥꯏꯅ ꯅꯃꯧ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯈꯪꯅꯔꯝꯕ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯈꯤ ꯃꯗꯨꯗꯒꯤ ꯅꯃꯧ ꯑꯩꯁꯨ ꯂꯣꯟꯅ ꯑꯔꯣꯟꯕ ꯁꯥꯖꯠ ꯑꯗꯨ ꯆꯠꯈꯤ ꯃꯁꯤꯗ ꯋꯥꯡꯂꯦꯝꯕꯅ ꯇꯔꯨꯕꯤꯕꯨ ꯑꯃꯨꯛ ꯐꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯁꯠꯊꯥꯡꯒꯠꯂꯛꯏ ꯂꯩꯃꯍꯜꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯏꯃꯧ ꯂꯥꯟꯗꯦ ꯏꯃꯥ ꯇꯔꯨꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯐꯝ ꯑꯁꯦ ꯅꯣꯡꯃ ꯈꯪꯅꯔꯛꯄꯗ ꯁꯣꯏꯗꯅ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯅꯃꯧꯁꯨ ꯍꯥꯟꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯏꯃꯥ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯈꯤꯗꯕꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯁꯥꯈꯤ ꯋꯥꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯄꯥꯝꯗ ꯇꯣꯏꯅ ꯆꯠꯇꯨꯅ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯇꯠꯇꯅ ꯎꯅꯕ ꯃꯗꯨ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯅꯪ ꯈꯟꯕ꯭ꯔꯥ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯁꯤꯕꯨ ꯂꯥꯟꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯋꯥꯔꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯅꯤꯡꯉꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯏꯁꯥꯒꯤ ꯏꯔꯥꯜ ꯏꯁꯥꯅ ꯌꯥꯖꯩ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯆꯈꯤꯒꯦ ꯏꯅꯝꯃꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯀꯩꯒꯤ ꯏꯅꯝꯃꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯏꯅꯣ ꯏꯕꯦꯝꯃ ꯏꯅꯝꯃ ꯉꯁꯤꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯁꯥꯒꯩ ꯑꯃꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯕꯤ ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯁꯥꯖꯠ ꯑꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦ ꯏꯅꯝꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯅꯝꯃ ꯂꯥꯟꯗꯤ ꯏꯅꯝꯃ ꯀꯩꯁꯨ ꯂꯥꯟꯗꯤ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯅꯈꯣꯏ ꯇꯥꯆꯧꯅ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯕ ꯏꯅꯝꯃ ꯈꯪꯏ ꯕꯦꯝꯃ ꯏꯅꯝꯃ ꯏꯁꯥꯅ ꯌꯥꯖꯅꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯃꯈꯣꯏ ꯇꯥꯆꯧ ꯏꯁꯥꯒꯤ ꯏꯔꯥꯜ ꯏꯁꯥꯅ ꯌꯥꯖꯩ ꯃꯈꯣꯏ ꯇꯥꯆꯧꯅ ꯏꯐꯝꯗ ꯄꯤꯕ ꯆꯩꯔꯥꯛ ꯑꯁꯦ ꯏꯁꯥꯅ ꯌꯥꯅ ꯂꯧꯖ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯃꯃꯥꯏꯗꯨ ꯇꯞꯅ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯃꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯆꯠꯍꯩꯗꯕ ꯁꯥꯖꯠ ꯂꯤꯆꯠ ꯀꯌꯥ ꯑꯃ ꯆꯠꯈꯤꯕ ꯏꯃꯥꯒꯤ ꯃꯐꯝꯗ ꯊꯧꯒꯂꯣꯟ ꯀꯌꯥ ꯑꯃ ꯀꯥꯏꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯏꯃꯥ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯗꯤ ꯏꯁꯥꯅ ꯐꯪꯖꯕ ꯇꯥꯕꯅꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ ꯑꯩ ꯉꯁꯤꯗꯤ ꯏꯄꯥꯝ ꯂꯝꯗꯝꯗ ꯆꯠꯇꯨꯅ ꯂꯩꯔꯨꯔꯒꯦ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯅꯃꯧ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯅꯦꯝꯕꯨ ꯈꯨꯔꯨꯝꯒꯦ ꯇꯧꯏ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯏꯃꯧ ꯆꯠꯄ ꯌꯥꯔꯣꯏ ꯀꯔꯤꯒꯤꯗꯃꯛ ꯏꯃꯧꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯏꯕ ꯏꯃꯧ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥ ꯄꯨꯟꯁꯤꯗ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯣꯏꯅꯔꯤꯕ ꯂꯥꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯁꯣꯏꯈ꯭ꯔꯕꯗꯤ ꯂꯥꯟꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯍꯥꯏꯗꯣꯛꯄ ꯉꯝꯒꯗꯕꯅꯤ ꯏꯃꯧꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯒ
ꯏꯃꯥꯅ ꯀꯔꯤꯒꯤ ꯏꯃꯧꯕꯨ ꯉꯥꯛꯄꯤꯔꯣꯏ ꯏꯃꯥꯅ ꯏꯃꯧꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯉꯁꯤꯗꯒꯤꯗꯤꯅꯦ ꯋꯥꯈꯜ ꯇꯥꯔꯣ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤꯀꯣ ꯋꯥꯡꯂꯦꯝꯕꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯣꯛ ꯀꯩꯗꯧꯒꯦ ꯃꯥꯅ ꯑꯁꯨꯛ ꯐꯖꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗꯤ ꯉꯥꯛꯄꯤꯔꯁꯤ ꯃꯇꯨꯡꯗ ꯐꯠꯇꯕ ꯇꯧꯗꯅꯕ ꯏꯃꯥ ꯃꯥꯕꯨ ꯁꯦꯟꯅꯒꯦ ꯏꯃꯧ ꯑꯁꯤ ꯑꯩꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤꯅꯦꯍꯦ ꯏꯃꯧꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕ ꯑꯁꯤꯗꯤ ꯈꯔꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯇꯝ ꯌꯦꯡꯉꯣꯏ ꯁꯥꯎꯔꯟ ꯇꯞꯊꯔꯣ ꯅꯆꯜꯅꯨꯄꯤꯁꯨꯅꯦ ꯂꯥꯡꯕꯜꯒꯤ ꯍꯩꯁꯣꯏ ꯊꯤꯟꯕ ꯂꯥꯛꯏꯕ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯉꯁꯤ ꯃꯌꯨꯝꯗ ꯍꯩꯁꯣꯏ ꯊꯤꯟꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯥꯡꯖꯔꯤꯕꯅꯤ ꯅꯠꯇꯦ ꯅꯪꯅ ꯑꯃꯨꯛꯇ ꯃꯥꯕꯨ ꯊꯤꯟꯕꯤꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯊꯕꯥꯅ ꯇꯥꯆꯣ ꯏꯅꯝꯃꯁꯦ ꯀꯣꯛ ꯊꯤꯟꯕꯤꯔꯨꯔꯣ ꯀꯩꯅꯣ ꯋꯥꯡꯂꯦꯟꯕ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯩꯃꯥ ꯂꯦꯞꯇꯨꯅ ꯂꯩꯔꯦꯅꯦꯍꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯅꯆꯜꯅꯨꯄꯤ ꯐꯥꯎ ꯂꯥꯛꯄ ꯀꯨꯏꯔꯦꯅꯦ ꯏꯃꯥ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯈꯪꯗꯦ ꯍꯥꯏꯕꯅꯒ ꯌꯥꯔꯣꯏ ꯅꯐꯤ ꯍꯣꯡꯈꯤꯗ꯭ꯔꯥ ꯍꯣꯡꯒꯗꯕ ꯑꯣꯏꯗꯤ ꯁꯠ ꯍꯣꯡꯂꯨꯁꯨ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯗꯤ ꯂꯣꯏꯔꯕ꯭ꯔꯣ ꯏꯕꯨꯡꯉꯣꯕꯨ ꯊꯤꯜꯍꯟꯒꯦ ꯄꯣꯠ ꯆꯩ ꯄꯨꯊꯣꯔꯛꯑꯕ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯇꯞꯅ ꯍꯥꯏ ꯏꯃꯥ ꯅꯃꯧ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯠꯂꯔꯣꯏꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯊꯤꯜꯂꯒꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯨ ꯂꯥꯛꯏ ꯑꯩ ꯑꯃꯨꯛ ꯆꯠꯊꯣꯛꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯍꯥꯎꯕ ꯑꯃ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯣꯏꯅꯦ ꯃꯗꯨꯅ ꯐꯕ ꯇꯥꯏ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯅꯪꯒꯤꯅ ꯍꯌꯦꯡ ꯍꯦꯛ ꯆꯠꯂꯣ ꯍꯣꯏ ꯏꯃꯥ ꯊꯕꯥꯅ ꯑꯗꯨꯗꯤ ꯀꯩ ꯊꯣꯡꯁꯦ ꯍꯥꯏꯅꯣ ꯏꯃꯥ ꯏꯃꯥꯗꯤ ꯈꯪꯗꯦꯀꯣ ꯅꯈꯣꯏ ꯍꯥꯏꯅꯖꯧ ꯃꯅꯝꯃꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯏꯅꯝꯃ ꯀꯩ ꯊꯣꯡꯁꯦ ꯍꯥꯏꯅꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ ꯃꯈꯣꯡ ꯑꯅꯤ ꯄꯥꯟꯕ ꯑꯣꯏꯅ ꯆꯥꯁꯤ ꯍꯩ ꯂꯥꯏ ꯇꯤꯟꯒꯤꯗ ꯑꯗꯨꯝꯕ ꯆꯥꯕ ꯇꯧꯍꯩꯗꯦ ꯉꯥ ꯑꯣꯏꯅ ꯆꯥꯎ ꯑꯁ ꯇꯧꯔꯛꯂꯗꯧꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯔꯨꯕꯤꯅ ꯑꯃꯨꯛ ꯕꯦꯝꯃ ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯆꯥꯔꯁꯤ ꯃꯊꯪꯗ ꯅꯪꯅ ꯄꯥꯝꯕꯗꯣ ꯄꯦꯟꯅ ꯍꯦꯛ ꯆꯥꯁꯤ ꯍꯣꯏ ꯏꯅꯝꯃ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯒ ꯉꯥ ꯐꯥꯒꯦꯔꯥ ꯀꯩꯊꯦꯜ ꯆꯠꯂꯒ ꯂꯩꯔꯨꯒꯦꯔꯥ ꯑꯃ ꯇꯧ ꯂꯥꯏꯀ ꯇꯧꯕꯩꯗꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯒ ꯂꯩꯅꯤꯡꯗ꯭ꯔꯦ ꯀꯩꯊꯦꯜꯗꯒꯤ ꯑꯗꯨꯝ ꯂꯩꯔꯨꯔꯒꯦ ꯍꯣꯏ ꯅꯪꯅ ꯊꯣꯛꯄ ꯇꯧ ꯁꯦꯜ ꯄꯥꯏꯈꯣ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯍꯥꯏꯔꯒ ꯈꯣꯡꯂꯩ ꯌꯥꯡꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ꯌꯦꯡꯉꯨꯅꯦ ꯃꯇꯧꯁꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯃꯥꯡꯗꯅ ꯀꯌꯥꯗ ꯐꯤꯡꯂꯝꯂꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯃꯣꯟ ꯃꯣꯟꯈꯩ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯦ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯃꯨꯛꯇ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨ ꯍꯣꯏ ꯏꯃꯥ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯍꯧꯔꯨꯔꯣ ꯏꯃꯥꯁꯨ ꯆꯪꯂꯛꯂꯒꯦ ꯍꯣꯏ ꯏꯃꯥ ꯇꯔꯨꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛ ꯑꯃꯅ ꯇꯤꯟꯕ ꯍꯧꯈꯤꯔꯝꯃꯤ